टेंटक मरुब पाखर मैम थमजगी अहमदा ngarang nungthindagi India amasung Pakistan gi marakta ceasefire sanari Trump na lebani bu thagatkhre loina hayeng amuk hanu wari sanagani hari amarom high profile theorist lusingu manga khatkhre hari amarom Pakistan ceasefire am khan thugai duna landarakre amarom ngarang ayuk JNK gi senior officer yauna mi manga sikheri India amasung Pakistan gi marakta numit mari ni khut thokna dunu mi simina kya nangkraba matungda lebani gi marakta ngarang numidang wairam pung manga dagi ceasefire lakthokre America gi President Donald Trump na lebani buthakre hawkibe April kungani thodi Jammu Kashmir gi Pahalgam da thokiba terrorist sing attack ta Nepali citizen ama yauna miyoi kunga truk sian khraba matungda hawkiba me tarik ki ayu angan mada Pakistan amasung Pakistan occupied Kashmir da leba terrorist sing gi laifam mapanda misal kapsinduna landakibane misal attack adu gi matungda matung tarakpada India amasung Pakistan gi marakta drone amasung missile sing sijanaduna laibani gi marakta khuthokna duna lakibani ceasefire se takhiba adu gi matangda America gi President Donald Trump hai India amasung Pakistan gi marakta mapung phana amasung khudakta gi ceasefire se thabada ayaba piri social media platform America gi President hai United States na watem naraga India amasung Pakistan gi marakta numidang da yamna sangna wari sanaraba matungda India amasung Pakistan gi marakta full amasung immediate ceasefire se thaba haina yanakre lakhoki America gi Secretary of State Marco Rubio hai India amasung Pakistan gi marakta khudati gi ceasefire tawnabada ayaba pibaga loinana neutral oiba mapam amada wari sanaba horagani X the thagalakpa post amada mahakna India gi Prime Minister Narendra Modi amasung Pakistan gi Prime Minister Shehbaz Sharif pu ingtappa hanjinba lambi asida lakpada yanabagi damak thagapa phongtokhi mangna hai ma amasung Vice Residence JD Vance na hawkiba pung nifugani pangi asi India gi Prime Minister Narendra Modi amasung Pakistan gi Prime Minister Shehbaz Sharif yauna India amasung Pakistan gi senior officials singa pau phawna ki haina su phongtokhi India amasung Pakistan gi marakta ceasefire tawnabagi wapam asi India amasung Pakistan gi maikedi yanari haina phongtokhi mara asida India gi External Affairs Minister S Jaishankar na hai India amasung Pakistan gi marakta nomai kapnaba amasung military action lepnabagi khongthang amada lakri adubu India na terrorism amasung masigi saklon singi mayokta khongpham chena lepkhigani loidana madu sapsara thingnagani haina phongdukhi ceasefire sigi matangda India gi Foreign Secretary Vikram Misri hai Pakistan gi Director General of Military Operation DGMO na India gi DGMO ga nungthil pung ahunga mini kunthra ga manga wari sanakhi loidana nakalani na nongthak lekha amasum ising gi lambi singda numai kapnaba amasum military ga mari lainaba thabak thorom khudimak numidang wairam pung manga dagi pumlep lepnaba yanakhi DGMO singasi lakriba me taragani thugi numi jungbada amuhana wari sanakigani hari nakalambarom India amasung Pakistan gi marakta gi ceasefire tawnarabasu India bu ngak senanaba mekup na humsingna laikigani khi pamising unabada mahakna India gi army navy amasung armed forcing na ngasi yanari bu wapam asi ikai khumnagani adumainama India gi ningtamba ngaknaba mekup na humsingna laikigani laiba asi kananaba gi damak mathau taba khongthang khudimak lawnaba sem sadun laikigani khi amaramdana amuhana Pakistan ceasefire thugaidun landarakre hari hairibasina America na mediator oiraga wari sanaduna ngarang numidang waram pung manga dagi India amasung Pakistan gi marakta ceasefire tawnaduna khuthanaba lepkhraba matungda Pakistan army na Srinagar da drone attack satrakre Jammu da artillery kapsalakre laibani gi marakta khuthanaba lepnaba yanakhraba matung pung kharagi matungda Pakistan yanakhiba wapam thugairaga international border amasung line of control gi wapam kayada artillery cells sing kapsalakpada loinana drone kaya marum pusilaklaga attack satrakre border security force ki maikedi su ceasefire thugairaku singi mathakta sapsana khut hananaba khankhre hari ceasefire tawnakhraba matungda Srinagar da pokhaibi makhol kya taba phangki Rajasthan gi Pokhran amasung Kashmir gi Baramulla da drone sing kaptakhi Pakistan army na international border leiriba Akhanur Rajouri amasung RS pura sector artillery cells sing kapsalakhi line of control da su ceasefire thugaibi gi thabak sing chatharakhi Baramulla da drone ama India na kapta kiloina unmanned aerial vehicle ama uba phangki Baramulla amasung Srinagar da black out chatakhi Rajouri da su drone sing uba phangki Jammu region gi Samba district air silencing khongki Jammu and Kashmir gi Minister
Omar Abdullah na drone attack ki video ama social media ra thagladuna hai masidi ceasefire nati Srinagar mayaida air adel system hangdokle hai khina su paus na makhatari amaromdana high profile terrorist lusing manga hatri May taret India na Pakistan amasung Pakistan occupy Kashmir sa takiwa misal attack atu Pakistan based terrorist group Jaish-e-Mohammed amasung Lashkar-e-Taiba gi high profile terrorist lusing mga hatri high profile terrorist lusing mga hatkibagi pawsi Indian security officials na confirm tokri loina laikidraba masak na ba terrorist lusing mga adudi Mudassar Khadian Khas Hafiz Muhammad Zamir Muhammad Yusuf amasum Khalid Elais Abu Akas amasum Muhammad Hassan Khan ni haiba masakang mangam kren su pawgi source asina hari terrorist lusing basing asigi aroiba mathau mangam pangthokpa matamda Pakistan gi makok thongbu officer kya na uniform selaga saruk yawagi photo sing viral phanglaki masina Pakistan army amasum terrorist gi marakta yamna nakna thabak tawri haiba mek seng la hab takli terrorist gi asiba haksang phawba Ofina mada Pakistan ki phiral na kupa sina takpari Pakistan asi global terrorism ki thabak thoram singni yaw rehba mek sing na takle hari operation Sindur da laikidraba Mudassar amasum Abu Zundal haina sukhangnaba Mudassar Khadian Khas si Lashkar-e-Taiba si Pakistan gi Morida ke daliba base ke markers taiba gi Sarspuri ba miyoni hariba mafam asi LET gi headquarter oina thabak tawribani Madu Sargi Aruba Mathong among Pangtokpa matamda Lieutenant gi thaki official yauna Pakistani military gi senior lusing musing saruyaki Pakistani army chief amasung Punjab ki chief minister Maryam Nawazan su lay pareng sing tharaki hari maki aruba mathong among pangtokpa gi thoramadu global terrorist ni lusing ba Hafiz Abdul Rauna lusingki operation adu lay kidraba Hafiz Muhammad Zamil asi Jaish-e-Mohammed ki founder Masud Azhar gi mari matani mak Bawalpur leiba terrorist game gi Marcus Suban ala gi Sarspuri bani mak terrorist group asigi mi loba masum phan khongot par asobu thawdang loba miyoini hairiba game asi recruitment tawba training pi bana singba sathari pa maphamni me tere ta satakhiba strike aduda Azhar gi imung manung gi miyoi 10 amasung mari mata mari shikhi haba wapum lairibani atopa pawmana ngarang ayuk JNK gi senior officer yauna mi manga sikhi ceasefire tawnadringai ngarang ayuk Pakistan lanmi na misal amasum artillery kapsilak pada Jammu region na miyoi manga lekhitre madugi manungda additional district development commissioner Rajouri lekhitaba singadugi marakta yauri ngarang ayuk angan bada satakhiba artillery kapsilak piki thawdokta misa manga adu Jammu region gi Rajouri de thokibani Pakistan kablak pasila tu maki yumna tasilak pada additional district development commissioner Rajouri Rajkumar Thapa se yang khai mga asok pana maram moiraga lekana bangamdana lekhidabane hari Zakir Hussain ko ba auto pamiwe magi Raipur area gi kheri dalai maki yumna Pakistana kablak pasil amade tashin mada sikhi loina maki imung munung gi miyoi sing aso apana ki masi tharaga Pakistan sa tharakpa drone ama misal attack ta Jammu region sikiba mi masing puna manga sukre masigi manung da Rajouri taung da leiba Bihar gi miyo ani punsta gi nupi ama yauri ADC Thapa lekhidabada minister Omar Abdullah amasum deputy CM Surinder Kumar Chaudhary na nungai ta phongtokre se minister na thakalapa post ama da hai JNK administration service gi mathau da pukning jangbo officer ama aikhoi mangjari ngaramak deputy chief minister loinana district adu koina seminaramki loinana aihakna share lobo online gi mipumna ma yakhi ngasina Pakistan kapsilakpa officer adu gi yumna tasinduna marks hatopikre ma kumba ama mangki pada nanghauri ba awa si phongtokna ba aigi wahi leitre hana su phongtoki hari tentang asum no memna thamjaram gi hauskoina di mem paus matang solution jarage masum khata bano babde mem punanga minasi